Kerumjari, ELITETV ki test of cartoon ki mahau meng ta beri basi muham tara musuri. Baru nang si imfala hunga pau sin cartoon sing da cartoon nishna kari hainin liba kari phonong liba kari wakal khalang liba du miyam sango thamjage. Arma lokasage Sangai Express ki onthok pani da isida. Onthok pani da hariba cartoon si yam phajaba kanani mo tieng ama yaure tieng sida khuba ki logo yaure. Ad mathak ki lep sina kai manba taibi manba. Hoi gi aseng bai haya damina. Understood tong na bahai tare ko tieng ma thogai la ko ne do man lauk thage kamai lo kana no mas khangning ida thambal gi ning tho oini haidana bhab na sariba ma soi sing do kanade thamban si pura loisil lage na haju si ningri takhat na ba koi 2027 gi election lak ba state da koi campaign tong na ba ma ama tawre koi gi vote chor gaddi shor kain tong na jaga jaga da dum adu gi slogan du gi makha da campaign chathana ba dum uba haju machi dum akoi campaign chathana ba duni aduna haju si dum November tha sigi tang 32 32 November 38 sai boxi manung dadi ahong ba lakani haidana mayam phongno na ba mayam ma lei congress akoi gi BJP gi lei ba MLA mayam sing sida aduga ruling de lei ba kangbu sing da mod mana da ba khara amna hai dum handak ki sida sarkar samu go tardi 2027 da koi BJP gi yamna awaba thambal gi haise adamna awaba nang ba yai haina koi Yanglam Kendri ki MLA Dr. Y Radhe samna phongdok pa ngang yaure adagi sonla kanda koi konthojam Kendri ki MLA ana mantri wanba ranjan na koi soidana koi popular government ama lakani habi phom thangre adani sida taibi na mukhai dana ji toruse hajik toruse koi khubak na handagi 2027 sidi khubak na paini habi ga asani leine resi adu khubak ka changna gi myam yaure hana thamba nang changamba adagi khubak to hanjan gi ba myam yaungna re adani mana mukhai ra garise kana no masa khangning ida thambal gi ning tho oini haidana bhab na sari ba mahasai singda kanade thambal si pura loisilage na yam phajaba adumba ega BBS ki yamna wan tholai ba cartoon ne thamjage matang da lerisna khoi sana leba ki loire dana aduni si yengbiyo khoi machano pasina khoi yo nung sana dana gym da chatpagi sinni adug mai mamana mapaga mai mamana se wari sana bade mamana sina haibani hais ibungo sidi sana bada thawai yaure dana ade mapa sina khumena kadai degi masa phana banate numidang thakchillaga khaiba nungaina ba sana bane na yam phajaba yam yaudani mamang su yaure khoi gi yo sana ba se ade bungo kana roi handakti soina khalani pa ba habi bungo kana roi ipa gi low inkol jona ba leitre na kanna sajen tor su kana roi habso ara sigi sanari sina khoi magi nungdang da thakchillaga khaiba nungaina ba sana bane haiba mapa sina phongdorok ba sisu yamna nokningba aduga wan thok leiba adumba cartoon ne thamjage yamna koi hajikan ji dum tongnaraba koi gym chatpa khotpa si fashion nu dum chanaraba adagi nupi mayam mongna mayam ji koi zumba chongba yam phai adagi thabak isu di thok tabna te koi yum gi thabang khang loiramdana zumba chongba chakhi na isu thok tabsna te jaga da mafam da thoe aduna sisu yamna phajaba wan thok leiba cartoon ne thamjage matang da leisna khoi pongna phamgi balo he aduni balo esi yeng biyu handak se Sangai festival matang da nainaba mayamna kara amna tawba yaroi kara amna tohningba adagi se kokomina boycott tawba adagi kopde akoi gi moriram de lakpo mayamna lanjenar sing senba mo organization amadu tawbiganu haidana pongdoko mayam lei aduda base toroga semakpa adumba cartoon ne adan pi ani siwai sanabne handakti Sangai festival tawni hai kara na thingni hai adubu yausanggi thabalde dum chongkhidayana mayam si tawhaningdaba yausanggi thabal chombaga Sangai festival chomba Sangai festival kya mari lene ji Sangai festival thadoriba paisa mayam si kya thadagani maduna khoi ITP gi adugi tawhaningma mayam ma tuan toma mod phongdo nei adu haji leiba nga asigi hai tare president rule ni ana governor na chalaribni aduna tawdaba adu praja gi phongdoningba ofam di leigre adu mayam changdana lebak mayam changdana khoi thingnaba famnani haba kopdev ki ofam thamgiba leire adagi kokomina mu boycott tawre yengsi tawbra tawdabra habidudi ana khone haina bodo madu tawbi kana ba karino kari kana gadori purpose karino tangai phadabra adagi mayam haji santi leire na unnabra habi sing mayama akoi phongnong na ba leigibaduni aduna yengsi aduda base tawra kanda na Sangai festival tawni hai tawro handaki se kamain tawdu jano dubu yausangdi tawgida hena yam phajaba adumba wan thok leiba adumba cartoon ne thamjage mathang da leisna akoi hoilan paugi as loire haibaduni
loire sida hajiksi nong hadarak pura ngarang nan je nong tare nong tarak paduda akhoi cartoon sin thamak as low lok poloinetri nong phajana haithare na adada amasna hare mamang legang na soiben ni na hajiksi mayam sum taina ba mamang lebang na soira mayam sum jokhona kano tawna bo honda bani haibna sing mayam ma khoi phongdok po leidana adada ni mai se low lok poloinetri nong phajana haithare na adada amasna hare ni mamang legang na soiben ni na mamang legang ta sum taina bodo do mamang legang sida yaro mangak tani hajiki legang ti yawosu aduna haina bodo khoi ki old wine in new bottle na adugi potuni aduna amana torsu taisana bi thabak tok thok na rakanda haji kari tawsige manipur da chahi ani hele lan gi pm aduna amu haji khoi pia thangba chahi ama mathangi february taram do di pha do ni yengsi kari toroke do sisu aduda yam phajaba sisu cartoon na thamjage mathang da leisina khoi people's chronicle gi motly monday he doni motly monday sta yengbiyo mayam wari sana bani kunja sing mayam se phamaga now everything seems to be normal hajati pura khoi normal santi ing tap tan leiba manare or rather settle as separated haidi tongana lei khabni na khoi settle to buga cha manare what do you say na ke haininge ne haji je fauna dre sengmai de henja dre sona ganda palen de henja dre sona kana phobok cha ikhai de gi hen ba ya dre adagi sona ganda khoi gi kethen ma me de hen ba ya dre mayai chi da ung ga leire adi somna ganda mu imphal guwahati chatpagi flight ticket si khoi makha chappa yadramna flight ticket sel palising kun ge hangalakpa mayam hajiksi issue ma social media ra so jikan issue mu oribni flight ki rate adum delhi khoi gi thailand chappa mananakpa imphal kolkata khoi gi imphal guwahati chappa gi mamal si ticket non si maruina imphal guwahati se hangalakpa gi yam wamna mayam leina matam du da ne chi to seduna now everything seems to be normal or rather settled as separated on a settle to buga cha manare separated oigramnina what do you say nang kari haninge haibne yang khanna duni koi phammaga ngaktang an singse anasu jamna phajaba wan thok leiba adumba cartoon ne thamjage anangasi di adum ELITETV gi test of cartoon gi mahau patanga solution jere meng tabiru sing bomu kana khuram jabol ne na kanena be athni jari pinebirish